Thailand Amadi Cambodia Leibak Anigi Ngamkhei Laiba Laisang Amagi Matangda Matam Sangna Yenaduna Lakraba Matung Haukiba Numit Karani Mamangdagi Hauna Leibak Anigi Marakta Unkhanabagi Sang Wangkhalakpaga Loinana Thailand gi Ngamkhei Lansilaga Cambodia na Phumlamba landmine kaya Pokhaibada Thai Army gi Lanmi Manga Asok Apan Nangkiba Thodok Adugi Matung Tarakpada Thailand Leibak Laiba Cambodia gi Ambassador Maraibak ta Halannaba Khanganki Cambodia na su Thai Ambassador Kaukhatkibaga Loinana Ngamkhei Saruk Pumnamak sil Tausinkraba Matung Ngasi Ayuktagi Leibak Anigi Marakta Khut Thoknaba Haurakki Thai Army gi official amana Fongdorpagi Matung Inna Ihan Hana Cambodia Army na Nongmai round kaya marum kapsilakibaga Loinana Drone kaya marum paisilakpa ubadagi Thailand na afaba makalgi fighter aircraft sing sizinaduna Cambodia gi tongan ba mafam singda Landa Chathanakhre Cambodia Army na Thailand gi Ngamkhei paring nak na Leiba district amada BM-21 rocket kaya marum kapsilakna amangata kaya thokhalakpadagi Kunggang sanipan ga humdoi gi miyoi lising mipu safagadaba mafam singda hondokre hairi nakalamarom da Cambodia gi Ministry of National Defense na Thailand da maral sigatuna hai Misam Leiba mafam singda Thailand Leibak na Nongthaktagi Landa ratuna miyoi kaya marum asok apan nangankre International law amadi Asian gi sana kanglon gi matung inna Thailand da matik sama pa kumpi na ba sem sare haina fongdorakre